दुनियादा याउदब नते इकोई इमुंग मनुंगदा मनेम फत्तबना मरम मोयरगा ममो अमसुंग मागी मचा मते मनाव अनिगी नुंगसिनबदा अयत पीबा अमसुंग मदुना मरम मोयरगा मचादा थौजन बेयावा कया थौजलगा मौ अमदी मागी मचानुपासिंग अदुदा मते मनाव अनिगी मरीदा नुंगसिनबदा थीना हनबगी मरमदसु मयाम याउरिबनी नुपासी यामना कन्नसु पैसा पाइजदबा अदोंगलबा नुपा अमनी यामना इमुंग असिगी माना ख्वाइगी अहल ओइरमी मचिन मनाव मंगानी नुपी अनिनी नुपा अनिनी माना ख्वाइ इमुंग अदुगी अहन्नी मपा लेखिरमदे ममाने ममाइचा मंगा मचिमनाव मंगाने अमसुंग ममाने मखोइ तरुक लेरमी मचानुपा असिगी नुहोंबगी मतम यौरक मतमदा शादीगी मतम यौरक मतमदा ममाना फोटो अनी पुरगा लाक्लमी अदुगा मचा अदुदा उहल्लमी इचानुपा मसिगी अनी असिदगी मुंगदगी नंग अपामा मखल्लो हाइना हेरमी मतम मदुदा मचा अदुना मसक फजबी नुपी अमगा याम कन्ना फजदबी मयाय मरक ओइबी कुचु कुलै ओइबी नुपी अमगा फोटो अदु उबा मतमदा मचानुपा अदुमलबा आसिफ कौबा नुपा अदुना मसक खतंग लैथबी अदुमलबा नुपी अदुगी फोटो अदु माना खल्लमी मतम मदु ममा अदु नरमी इचानुपा आसिफ नंगना मसक मतौ यामना फजबा नुपी असिगी फोटो असिगी पामी हाइना खनबगी मोता मसक खतंग लैथबा कुचु कुलै तौबा नुपीसी मसी ओना पामी हाइना खल्लिबिजी करिगिनो हाइना हंगलमी मतम मदुरा मचानुपा आसिफ अदुना खुमलकलम इमा मसक फजबा हाइबसी अमसुंग मागी इमुंग मनुंगदा पैसा पाइबना मरम मोयरगा मदुगी नक्टे इमुंग मनुंगदा मौ अमसुंग मन इमागी मरी मतादा थीनबा खटनबा यामना यावरकपा याय अदुना मदुगी प्रॉब्लम सिंगदो आई थोहन्निंगदे अदुना मरम मोयरगा कुचु कुलै तौरगसु महक मसी कुमलबा नुपीसिंग असिदी मरम यामना मोई इमुंग मनुंग पाना मतमदा यामना शांति लई अदुना आई मसक मतौ यामना फजबदा खंदबनी मसिगी कुचु कुलै ओइबी नुपी असिना हेना फै हेना खनबनी हाइना हाइरे मतम मदु ममा अदुना हाइरमी मचा अदुदा इचानुपा आसिफ नंगना खल्लिबसी असेंगमकि अचुम्बमकनी नंगना ngasi खल्लिबी नुपी असे मरमजत यामना फजबी अमसुंग यामना लाइरबी माकिने हाइबदा कना अम फोबा लेतबा मपा ममा लेत्रबा अदुगा मागी मामू अमगी मयुमदा मपागी मयामबगी मयुमदा माना लेरगा फबी इंग तपी मरम मोकपी नुपी अमनी हाइरे असुम तौदना अदुगुमलबा ममा अदुना आसिफ की ममा अदुना नुपी अदुगी मयुम मदुदा निकागे तौनिंगागी दमकतनि हाइना एजाजत लौनिंगाई दमकत चटलमी अदुगा अदुमलबा नुपी अदुदा एजाजत लौरमी मागी मपा चौ अदुगी मयुम मदुदा चटलगा नंगी नचा नुपी नयामबगी मचा नुपी असे मरियम कौरमी मरियम मसी अखोगी युमदा महा असे आइगी इचानुपा आसिफ की दमकता निका तौरगे हाइना हाइबा मतमदा मखोइन एजाजत पिरकलम्मेबा अल्लाह के हुकुम अदुगुमलब इमुंग अदुदा निकाह हेक तौबगी एजाजत फंगबगी मतुंगदा अदुगी मतुंगदा हेक अदुगुमलब आसिफ अचिजो सऊदी अरब दा अतोपा कंट्री अमदा सऊदी दा माक थबुक तौबंगाई दमक पैसा तानबा चटनिंगाई दमकतनी हाइना मतम चुप्पदमा वीजा से थारगा अदुमक अप्लाई तौरमी करीगुम्बा मरम अमदगी अदुम मागी वीजा से अदुम कैंसिल होइना अदुम कैंसिल तौरगा लाकपा अल्लाह के हुकुम मागी नुपी अदुमलब मरियम मसिगी निका तौरनी हाइबा पाउजी तारगा एजाजत लौरबगी मतुंगददी इखंग खंगौदना माकी वीजा से अप्लाई तौखिबदु एक्सेप्ट तौरगा मागी मयुमदा वीजा लाक्लम्मी मतम मदुर आसिफ से अदुगी मतिक हराउरम्मी इस आइगी नुपी असी लौरदबनी हाइना खक्तंग माकी निका तौरदबनी हाइना हाइना बतंगाइरे अल्लाह ना आइगी माई पाक्तबा अदुकना हंदगी अवाब ओइरम्बदो ngasi आइगी माई पाखन बिरेको हाइना माना खल्ले अदुगा यामना हराउरम्मी मागी वीजा असी चटनिंगाई मतम जिसुमनगे था अमगी मतम मुकी चांगता ngaira aba matam oirami matam madra magi asif ki imung manungi mama asina makoi mayungi mi singa sina adum loba mariam gi mayum da chatlaga jabardasti haibdi namdana ikoi gi ichasi atopa lamma mada chatlaga wija phala abani chat kadaba matam kuija laktre aduna yaraga di nawi kari guma mo pirak taba targa su ikoi gi icha asina chatringa yumang de magi mathau mangam nikagi adum no shadi gi program sidi loijallaga icha asi mapalam chatkibu matam da nuhaina chatkini ngai da maktani hairaga adum loba mariam gi imung manungi mi singa su anga kumpawram iskaya da marai bak fakraba adum loba mapalam da thabuk tobagi wija thakibadu apply tawgiba adu la aga accept tawraga yakiba haibasi khallaga mawju ngaknaramaga ayaba piraklami aduga आसिफ अमसुंग मखोय पुनमक इमुंग अनिमक यानरमगा मखोय चिनिका तौरी अदुगा आसिफ की मयुमदा मरियम चिलकलम्मी मरियम की थमोइद खल्ली करे हैना आइदी
matam chuppadasu aigi laibakta nungaiba amasung harauba haibasi tamdrabani ipachaugi mayumda leiringai matamdachu makoina aibu minaigumna siannaraga makoina aibu karisu natte haina khallaga aibu thina adum tawbiraga nungaina tawbidabani chalo sitani adum ai nupagi mayumda chatlagachu minembo amasung atopa mi leirisingnasu adum aibu awaba pibigani chalo punsida laibakta sum thoana tamlamlabna ai sabar tawrage haina khallaga khanjabi adumlaba nupi amaneba machak matau yamna fajadragachu maramjab yamna fajabi Allah na jobi tamakpu khudingmakta sabar yamna kanbi adumlaba nupi amaneba nuhongabagi matungda nuhongbagi numitki ahing asida magi nupa asina Asif na sum Mariam si ahanba adugi numit adra magi masaktu uribaneba amakpo makoi ni unaraga wari sanaba natriba matam madra Asif amsung makoi ani si wari sanare dekho nang adu aigi thamoidane nangi adu ada nungsiba nangbo aina punsi chupada nuaina thamgani nang karisu khanganu haina makoi ni wari sanarami matam madu Mariam adu nai dekho aigi punsi da aigi laibakta nungaiba haibasi karisu tamdrabani aini ipachaugi yumda leiringai matamdasu makoina aibo minaigumna siannadana imung manunggi thabo ingkang khudimak loinamak aduki mati aibo wana siannarami hajikchu ai lakani ai kaisu aigi thamoida nungaitaba karisu khande punsida ningba kaya thungaktadana adumak laabani haina Mariam maduna haiba matam maduna Asif atuchu yamna fajaba yamna faba nupa ama oibanena dunyada fattaba mi julai adubu afaba sulaibani aide adumna tawroi nangbo aina punsi chuppana leibowa nangbo nungaina awat pambo lehandana nungaina thamgani ko haina magi nupa asina Asif aduna nupi adura haiba matamda nupi adu thajarami adubu aigi wijagi matam yore aidi ikui kuidabide chatkragani adubu ai imung manung paisa paidabana maram moiraga aina mapalamda chatlaga paisa nongsa khara chahi manga mukki chang ai mafam madu leitaba yadre adugo chahi manga gi wija asi ai mafam madu paisa talaga madugi paisa adu tungjallaga aina yumda paisa adu tharaga mafam jilla aga karbar ama tawraga ikoi nungaina leichi aduga aina mafam mase leiri fobin nang kaisu wakhan wahalloi aduga aina chatkiba matamdasu chahi manga gi matungda halakka matamda ikoi gi imung family chi nungaina oiningai gi damakta i paisa tan badi chattaba yade ai halaktri fobadi nang sabar toromu nang warasu wana ai gi damakta ngairaga khangaga leiramu ko hain makoi ni wari sanarami aduga leiminarami akhirga asum tawraga makoi nungaina leirami aduga chadana thakdana Asif asigi adugno wijagi matam madu yore chatpagi matamda mana mayum chatringai mamangda magi machan nupi ahum madusu ahum madugi mongda anigi shadi di mana chatringai mamangda ma nohongba loiraga mayum pan khirami machal ampi ani amadi amma khaktang di mayum pan da bida leiramme manau nupa duga makoi ani nupi thi da bida mayum pan da bida leiramme aduga magi mapa saklaba mayam ba dunadi imung manunggi damaktani amsu imungi icha inau nupi amsu inau nupa sing larik pajan tam hanningai damakta aigi nupi gi nungai ngai damakta imung asi nungai na thak ngai nungai na lei ngai damakta aigi yum mai thadok lamlaga aigi nupi thadok lamlaga atopa lam amada sauti da ai chatlaga thabuk tawgadrobani haina khallaga magi chatpagi matam si yorok lammi Asif adu magi nupi adu ni airport ta mako thadok ba thindok pa chat matamda magi nupi adu magi Asif adu thindok matamda Mariam na mamit tagi mabi tarami nuhongbasu kuidribani haina khallaga thamoida nungaita kainare aduga mak mapalamda mak adu yauri aduga thabuk tawbada mana koi chen ba amadu thabuk tawba hotnaba matamda hapta ama tha amki changsi mayumda ma paw forpa ngamde ai se lei adu tawre ada tawre haibagi pawde mo piba lekin magi nupi ga wari sanabagi magi mama ga wari sanabagi matam kari ju phanglamde aduga magi Asif asina mafam adu job tu maram jana tawra abagi matungda magi mayumda phone tawraklammi aduga magi mayumda phone tawrak matum magi nupi chiga maga wari chi aduka matik sana ningba magi thamoida phawrammeba magi thamoida phawi magi nupi chiga amaktang di pena ai wari sana ba phangde sanage haina khalamneba matam maduda magi manembo aduna magi mama aduna magi nupi ga wari sanange matamda phol do ekta laure aduga mama do wari sanare icha nupa nang kam torbuna krai leibunu haina haine aduga magi tuminna mayum dagi mapan thogle aduga mama manembo aduna macha ado thousand ba horami kaina icha nupa nang hek chat khiba matamdagi ne ai khoidi nang gi nupi si maram yam dan mokpa amji imung manung kon ba haigedra haina khanmane adubo mana hek nang chat khiba matamdagi magi ing tappa magi picture non jaba loin thadokre mana si yum je ning thau sadana mana nongalakpadi phamungda hogattabida mana tummaga hippaga adum lei ma ikoi bu minai gumna senai nangi nachanupi school chatpagi khorsana jingba natragana ima ai chu anabagi hidak leiningai gi aduga chaningai thakne khudingmukchi loina mana kharcha tawraga leire mana ningthau gumna maharani gumna aikoi bu mana minai oina sian nabiraga aikoi da hallagi engbi natte haina mama aduna thaujallammi ado Asif si ngakpa phawrami aigi nupi da adum tawdami mana adum mena tawrbu du karigino hai matamda mama aduna hairami Asif nangna aigi account da paisa tha khudingi tharakliba ado
ꯍꯧꯖꯤꯛꯃꯛꯇꯒꯤ ꯊꯥꯔꯛꯑꯅꯨ ꯏꯃꯥꯗꯤ ꯀꯩꯗꯧꯗꯣꯔꯤꯃꯣ ꯅꯃꯥ ꯑꯩꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯃꯨꯁꯜꯂꯥ ꯑꯃꯗ ꯐꯝꯃꯒꯅꯦ ꯃꯨꯁꯜꯂꯥꯗ ꯀꯥꯈꯠꯂ ꯏꯆꯥꯒꯤꯗꯃꯛꯇ ꯗꯨआ ꯇꯧꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯅꯤ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯊꯥꯔꯛꯑꯅꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯗꯣꯛꯑꯒꯦ ꯑꯗꯨꯗ ꯅꯪ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯂꯩꯔꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯃꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤꯅꯦ ꯖꯣꯕꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗꯨ ꯅꯪꯒꯤ ꯅꯨꯄꯤꯗꯒꯤ ꯍꯥꯏꯔ ꯂꯧꯔꯒ ꯄꯤꯒꯦ ꯅꯤꯔꯒ ꯑꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯅꯤꯡꯊꯧ ꯇꯥꯔꯦ ꯏꯃꯥꯅꯅꯦ ꯌꯨꯝꯁꯤꯗ ꯀꯔꯤꯝꯇ ꯆꯂꯥꯏꯕ ꯉꯝꯕ ꯅꯠꯇꯦꯅ ꯃꯃꯥꯁꯦ ꯇꯨꯃꯤꯟꯅ ꯊꯧꯖꯤꯜꯂꯝꯃꯤ ꯑꯁꯤꯞꯁꯦ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯦꯕ ꯃꯃꯥ ꯑꯗꯨꯅ ꯊꯧꯖꯤꯟꯕ ꯃꯇꯝ ꯑꯗꯨꯅ ꯑꯁꯤꯞ ꯑꯗꯨꯅ ꯏꯃꯥꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏ ꯅꯨꯄꯤꯗꯨꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯗꯁꯨ ꯉꯥꯎꯖꯔꯤꯕꯅꯦꯕ ꯃꯥꯒꯤꯅꯦ ꯍꯥꯏꯗ ꯅꯨꯄꯥꯗꯨ ꯈꯛꯇꯅꯦꯕ ꯅꯨꯄꯥꯗꯨꯁꯨ ꯃꯇꯝ ꯀꯌꯥ ꯁꯥꯡꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯅꯤꯡꯉꯥꯏꯗꯃꯛꯇ ꯄꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯅꯨꯄꯤꯁꯤꯅꯗꯤ ꯉꯥꯏꯖꯔꯤꯕꯅꯦꯕ ꯃꯇꯝ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯅ ꯌꯨꯝꯗꯨꯗ ꯀꯔꯤꯅꯣ ꯇꯧꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯏꯃꯥ ꯏꯄꯥꯗ ꯑꯗꯨꯝꯕ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯌꯨꯝꯒꯤ ꯊꯕꯛ ꯑꯄꯨꯝꯕꯁꯦ ꯅꯪꯅ ꯂꯣꯏ ꯇꯧꯒꯗꯕꯅꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯐꯖꯅ ꯆꯠꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯗ ꯅꯪ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤꯁꯨ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯂꯣꯏꯅꯃꯛ ꯆꯂꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯁꯤ ꯃꯥꯅ ꯑꯀꯟꯕ ꯋꯥꯍꯩꯅ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯗꯨꯗ ꯃꯥ ꯅꯨꯄꯤꯁꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟꯁꯤ ꯐꯔꯦ ꯏꯃꯥꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯦ ꯑꯗꯨꯒ ꯃꯃꯥꯗ ꯃꯥꯅ ꯑꯃꯨꯛꯀ ꯏꯃꯥ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯃꯥꯗ ꯑꯗꯨꯝ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯊꯥꯔꯛꯀꯅꯤ ꯏꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯅꯥꯎꯒꯤꯁꯨ ꯅꯠꯇ꯭ꯔꯒꯅ ꯏꯆꯟꯒꯤꯁꯨ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯃꯥꯅ ꯑꯍꯟꯅꯤ ꯏꯃꯥꯗ ꯊꯥꯔꯛꯑꯒ ꯏꯃꯥꯅ ꯂꯣꯏ ꯆꯂꯥꯏꯒꯗꯕꯅꯤ ꯏꯃꯥ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯆꯥ ꯂꯩꯔꯤꯕ ꯁꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯈꯤꯔ ꯈꯔ ꯁꯨꯝ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯃꯃꯥꯒꯤ ꯑꯦꯀꯥꯎꯟ ꯊꯥꯔꯛꯂꯝꯃꯦ ꯑꯗꯨꯒ ꯀꯕꯤ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯃꯥ ꯑꯁꯤꯅ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤ ꯃꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯆꯥꯁꯦ ꯑꯗꯨꯝ ꯊꯧꯖꯤꯟꯕ ꯃꯆꯥꯁꯦ ꯊꯧꯖꯤꯜꯂꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯃꯣꯏꯁꯦ ꯑꯣꯜꯂꯛꯂꯝꯃꯦꯕ ꯇꯨ ꯄꯩꯁꯥ ꯁꯣꯝꯗ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯏꯁꯤ ꯃꯥꯅ ꯑꯗꯨꯝ ꯊꯥꯔꯛꯏ ꯑꯗꯨ ꯊꯥꯔꯛꯏꯕ ꯄꯩꯁꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯤꯕ꯭ꯔꯁꯨ ꯂꯩꯕꯤꯗꯕ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯇꯧꯗꯕ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯃꯥꯒꯤ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯒꯤ ꯄꯤꯕ ꯅꯤꯉꯣꯜꯁꯤꯡ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯑꯒ ꯃꯥꯅ ꯄꯩꯁꯥꯁꯤ ꯂꯣꯏꯅ ꯐꯨꯖꯨꯟ ꯀꯔꯆꯤ ꯇꯧꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯉꯒ ꯊꯥ ꯇꯔꯨꯛ ꯇꯔꯦꯠ ꯁꯨꯔꯛꯄꯤ ꯇꯔꯟꯒꯤꯁꯤꯗ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯄꯥꯎꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯦꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯄꯥꯎꯁꯤ ꯄꯤꯔꯦꯅꯦ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯄꯥꯎꯁꯤ ꯄꯤꯔꯦ ꯃꯆꯥꯅꯨꯄꯥꯁꯤ ꯍꯔꯥꯎꯔꯦ ꯑꯁꯤꯞꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯔꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯨꯃꯦꯟ ꯇꯧꯔꯒ ꯑꯉꯥꯡ ꯌꯥꯎꯕ ꯀꯕꯤꯔ ꯐꯣꯟ ꯇꯧꯔꯛꯏ ꯃꯥꯒꯤ ꯃꯆꯥꯒꯤ ꯄꯥꯎꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯧꯔꯤꯉꯩꯗꯃꯛꯇ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯃꯃꯥꯗ ꯁꯨꯡ ꯁꯥꯟꯅꯍꯟꯗꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯞꯁꯤꯒꯤ ꯃꯧ ꯑꯁꯤꯒ ꯋꯥꯔꯤ ꯁꯨꯡ ꯁꯥꯟꯅꯍꯟꯗꯦꯕ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯁꯨ ꯃꯃꯥ ꯑꯗꯨꯅ ꯄꯤꯗꯕ ꯃꯔꯝꯗꯤ ꯃꯃꯥ ꯑꯗꯨꯅ ꯊꯧꯖꯤꯜꯂꯤꯕ ꯀꯧꯕꯅꯦꯅ ꯑꯗꯨꯒ ꯊꯥ 9 10 ꯁꯨꯔꯛꯄ ꯃꯇꯝꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯄꯣꯛꯑꯦ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯞ ꯑꯗꯨ ꯄꯥꯎ ꯄꯤꯕ ꯃꯇꯝꯗ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦꯕ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕꯗ ꯑꯩꯒꯤ ꯏꯆꯥꯗꯨ ꯎꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯁꯣꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯃꯥ ꯑꯗꯨꯅ ꯊꯧꯖꯜꯂꯕꯅꯤꯅ ꯃꯃꯥ ꯑꯗꯨꯅ ꯊꯧꯖꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯁꯤꯞꯀꯤ ꯊꯃꯣꯏꯗ ꯀꯝ ꯑꯣꯏꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯃꯥ ꯑꯗꯨꯅ ꯊꯧꯖꯜꯂꯤꯕꯅꯦꯕ ꯑꯈꯤꯔꯀꯥꯔ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯁꯤꯞ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗ ꯃꯃꯥ ꯑꯗꯨꯅ ꯊꯧꯖꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯕ ꯁꯨꯝ ꯀꯝ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯈꯤꯔꯀꯥꯔ ꯆꯍꯤ 5 ꯐꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯁꯤꯞ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯊꯥ ꯑꯃꯒꯤ ꯃꯥꯅ ꯁꯨꯇꯤ ꯂꯧꯔꯒ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯦꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯂꯣꯏꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯄꯥꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕ ꯑꯗꯨꯁꯨ ꯃꯥꯅ ꯁꯥꯎꯗꯤꯗ ꯂꯩꯔꯤꯉꯩ ꯆꯍꯤ 5ꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯂꯣꯏꯅꯃꯛ ꯅꯤꯉꯣꯜ ꯑꯍꯨꯝꯃꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤꯗꯨ ꯄꯨꯟꯅ ꯆꯥꯗꯅ ꯊꯛꯇꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯟꯖꯜꯂꯒ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯗꯤꯗꯒꯤ ꯂꯥꯛꯄꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯂꯩꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯥꯅ ꯐꯖꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯛꯂꯝꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯑꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅ ꯂꯧꯈꯤꯔꯝꯃꯤ ꯌꯥꯍꯠꯇꯀꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯦ ꯂꯩꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯨ ꯃꯅꯥꯎꯅꯨꯄꯤ ꯃꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯂꯧꯈꯤꯔꯝꯃꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦ ꯁꯤꯋꯥꯏ ꯑꯇꯔ ꯑꯃꯈꯛꯇꯪ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯄꯤꯛꯆ ꯅꯣꯟꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯁꯨꯝ ꯂꯩꯕ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯃꯥꯅ ꯊꯧꯖꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕꯗꯨ ꯋꯥꯠꯂꯤꯕꯅꯦꯕ ꯑꯗꯨꯗ
माना मागी मचानुपा अदुगी पिकप मचानुपा अदु माना लाख मतम चही मरी मंगागी चांग फारबने मचानुपा अदुगी मनाक्ता माना चंगजिल दु मचा अदुगी लेरक बुकुरता अदु लौथुए अदुगा इचानुपागी दमक्ता सि पिराबनी सि काना चल एक मतम द मागी नुपी एसिनदे अंगक पम फावरगा थमोइदा नुंगाइतब शिकायत अमगी नुंगाइतब पेंदबगी मोंग मतौ सुम लेबा मतम मजुरा नुपी जो हाइनंग करिगिनो नंग अदुमि तौरदु नंग करि पेंदब नुंगाइतब यावनो अस कैसु लेतेदा कैसु पेंदे अदुबो अइनने आदगी लाख मतमदने सुमेन इचासिगी लेरकपने हौसु नंग केम खल्लरनो आई लाबसि नंग केमता वहल्लरोइसिना नुपासिना मंगोंदा हायो अदो नुपीदुनदि कैसु शिकायत तौदेबा मयुंगी अयुक नुंथिन नुमिदांग इमुंगी थबुक मिनाइगुमनो ममा अदुना मागे मवा अदु लेइतो मतमदा मौ अदु सेन्नबीरिबनेबा मागे नुपादुनदि खंगबा नतेबा आखिरका मागे नुपी अदुना सेटलिबा ड्रेस अदु सेगाइबा एतुमना फोटपा सेगाइ फी अहनबमा कोई मिनाइना सेटपा कोई अनीबा मीना सेटपागी ड्रेस तो अदुमबा ड्रेस तो नुपी अदुना सेटपा नुपा अदुना खल्ले अइना थागिबा पैसा मयामम इमाना थाकिबसिंग अदुना इमाना तमक्कु मतमदि अइगी नुपीसिना सेन्ननिंगबा सेन्नै तौनिंगबा तौवे हाय लेकिन माना सेटलिबा ड्रेस असिनदि मवोंगसि इचा चानदि इमाना तम्मिदुगा हायना माना खल्लमि मतमदो नंगना नुंथिन नुमि चुप्पा म थबुक तौरबने नंग वारानि नसादु नंग हापचम पोथारो हायना मागी नुपादुना हाय मतमदा नुपीदुना हरमि ए आसे अइ हुजिक तुम्बा याखिरोइ अदुम सत मथक्तने अइगी युमदा लाइबा नंगी नचे नचन मयामसिंग असिगी फी मयामम सुनिंगाइ गोंना पिरक्लमि मदुगी फीदु सुगदबता गाइर अदु मयामदु सुदोर उरगे अदु लोइरबा मतुंगदा अइ पोथारदबनि सिनि हाइछि मतम मद्र माना फीदु सुबा सतकी मथक जतखिरमि अदुगा आसेपना मागी उपु अदुगा हांगदोगी एंगी एंगो मतमदनि मागी उपु अदुगी मनुंगदा यावबा फीसिंग असि एंगो मतमदि हाना मागी नुहोंगम मतमदा माना मयुमदा लेंगाइ मतमदा मागी दमक्ता लैबिखिबा पिबिखिबा अमनबा फी काक्ता अहनबा अम्बो यावदबा अंगकम फावरे मागी थमोइदा इमान हाइबन अमा लेकिन अइना थागे पैसा मयामदुना सुमदना मागी फी अमन माता फजब अम्बो यावदे हन मागी थमोइदा अंगकपम फावखिरमे नोंगाले नोंगालबा मतुंगदा मागी मचेसिंग मनाउसिंग अदु मचन नुपीसिंग मनाउसिंग अदु लोइनमक्सिंग कोमजल्ले अदु वारी सुम सानरगा लेइबा मतमददि मागी मचन नुपीसिंग अदुगी मना अमसुंग मसादा सनागुंबा मयामम जानबा अमसुंग सीबसि उबा मतमदा मखोइसिंग अदुना ए इचनजिंग नखोइना चिल्लिबा सनासिंग अतांगमक्तनि वाव कना लेइमो हाइन हंगबा हंगो मतमददि हलांके मागी मचनसिंग अदुना पालेबा इमुंगी मागी नुपासिंग अदु इतना पैसा पाइबा मी अमता नतेबा अदुगी हैसियत की मुताबिकतदि माना सेलिबा माना इल्लिबा मयामसिंग अदु ओइथोकपा याबो नतेबा अदुना माना हंग मतमदा मनाउसिंग मचन नुपीसिंग अदुना हैरक्लमी इचाव इखोइगी द सिटलिबा अमसुंग इल्लिबा सना अमसुंग खुदिंगमक्सिंगदि इमाना लोइना लेइबनि हाइन हाइरे ममा अदुना दिक्किरमे माकोइना हाइदोकपा अदुदा मतमदुना माना कैसु कोमलमदे अच्छा अइना ngasi थागिबा पैसा मैमची इमाना सुमेन लोइन केदौरबो ओइरेन माना मागी मनाक चंगिले ममा अदुगी मनाक चंगिले अदु इमा अइना लेइरिङै मतमदा इजन रुपीगी सनालांग मैमम नंग इमाना पीरिबसिनि कराइदि पैसागा पीरिबना है मतमदा ममा इमाना ने इचनजिंग इचा रुपीजिंग नुहोंगो मतमदने करीजो यामना पीबा ngamखिदे अदुना अइना पैसा नोंसा तुंगजल्ले अदुगा मदुगी तुंगजन पैसा सिंग अदुना मखोइदा सुमेन पीरिबनि हाइना हाय हलांके मचानुपा अदुन थरके पैसा सिंग अदो माना तुंगजल्लगा मागी इमुंग अदुगी कारबार तौनिङैदमक्तनि हाइना खल्लगा मान थरकिबा पैसा सिंग अदुना मागी तुमिन तुमिन मागी निंगोनसिंग द मचासिंग पिथोगा मौसिंग द करिगुम अम्बो खंगहनबा नते मौदुसु कायम सिकाय तौदे मरियम मदुसु तुमिन सबर तौजले जो कैदौद्रमो इचा लेइरबसिनि इचागी दमक्ता पेरहलगा लोइरे हाइना खल मतमददा आसिफ असिगे थमोइदा चिंगनरे अदुगा नोंगमदि माना मागी मचन नुपी अतोम्बिसिगी मनाक्ता मयुमदा चटपा मतमदा मचन नुपी अतोम्बिसिगी मयुमदु रूमदु चंजन मतमदि मयुंगी रूम मदु अखोई फजब फजबा कोइगी एसी पांदना कोइगी फजबा इनाखुनबा इमुंग अमदा ओइबा मवोंग मतौ अदुमना ओइरंबा आइगी चन नुपीना पालेबा इमुंग अगी नुपासिदि इतना पैसा अदुग यामना पैसा पाइबा नते मासिना कमाइना दौरमो हाइना माना मागी मचलदा हंगलमेबा इचन नुपी नंगी सि फजब मयामसि कनाना कम तौर सेमिबा हाइ मतम इमाना ने लोइनमक पैसा पिरागा सेमहल्लिबने हाइ आसिफ के तमोइ चिंगरे हाँ अइना पैसा थाखि मयामसिंग अदो इमाना इगोंदा आइगी नुपी असिगी मतांगा थौजल्लगा माना लोइनमक सोमदा चलाइरिबो ओइरे हाइना मागी थमोइदा खल नुमिदांगी मतमदा ममाइचा अमसुंग मचेसिंग मनाउसिंग लोइनमकसिंग फैमिली फम्मगा चाक चानिङै तवायर तौ मतमदा मागी नुपी अदु थोलक्प्रा हाइना माना ngairammi अदुरा माना मागी नुपी मरी मदु कौबा मतमदा ममाना हाइ कौरनो अखोई पुनमकी तनला साबा चानिङैदमक्ता हौरिमि कैदोबे नंग कौरिजे हाइना हाइरे मदुसु मागी थमोइदु नुंगाइरमदेब आखिरकार मयाम पुनमकु चाबा लोइरबगी मतुंगदा माना मागी नुपीगी मनाक चंगजिल्ले अदुगा मागी नुपीगी मवोंग मतौदु उ मतमदा माना करिसु
ꯋꯥꯍꯩꯗꯤ ꯍꯥꯏꯕ ꯉꯝꯗꯗꯅ ꯃꯥꯅ ꯊꯃꯣꯏꯗ ꯆꯤꯡꯅꯔꯛꯑꯦ ꯁꯤ ꯑꯣꯏꯕꯅꯤꯀꯣ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯄꯤꯗꯕꯤꯗ ꯑꯩꯅ ꯖꯣꯕꯤ ꯄꯩꯁꯥ ꯊꯥꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯂꯣꯏꯅ ꯆꯂꯥꯏꯔꯒꯅꯤꯀꯣ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯈꯜꯂꯦꯕ ꯑꯈꯤꯔꯒ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯁꯤꯡꯅ ꯐꯖ ꯐꯖꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯃꯑꯣꯡ ꯃꯇꯧ ꯁꯦꯠꯂ ꯅꯥꯟꯅꯕ ꯂꯦꯀꯤꯟ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯁꯦꯒꯥꯏꯕ ꯑꯃꯜ ꯂꯀꯥꯏ ꯐꯤ ꯑꯗꯨꯝ ꯁꯦꯠꯄ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯠ ꯑꯃ ꯂꯥꯛꯂꯝꯃꯤ ꯏꯠ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯕꯖꯥꯔꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯤ ꯐꯖꯕ ꯑꯍꯟꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯐꯤ ꯐꯖꯕ ꯑꯍꯟꯕ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅ ꯃꯥꯅ ꯇꯨꯃꯤꯟꯅ ꯕꯖꯥꯔꯗ ꯆꯠꯂꯒ ꯗꯨꯀꯥꯟꯗꯒꯤ ꯐꯖꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯐꯖꯕ ꯐꯤꯗꯨ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯔꯤꯌꯝ ꯑꯗꯨꯒꯤ ꯎꯄꯨꯗ ꯇꯨꯃꯤꯟꯅ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯏꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯑꯦ ꯏꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 4-5 ꯁꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯐꯤ ꯁꯦꯒꯥꯏꯕ ꯐꯤ ꯑꯃ ꯁꯦꯠꯍꯟꯕ ꯃꯇꯝꯗ ꯃꯆꯥ ꯑꯗꯨꯅ ꯀꯞꯄꯦ ꯁꯦꯠꯂꯣꯏ ꯁꯦꯠꯂꯣꯏ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯅ ꯁꯦꯠꯂꯨꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏ ꯑꯩ ꯑꯃꯟꯕ ꯐꯤꯁꯦ ꯁꯦꯠꯂꯣꯏ ꯑꯍꯟꯕ ꯁꯦꯠꯂꯣ ꯃꯤꯅ ꯂꯣꯏꯅ ꯏꯠꯅꯤ ꯑꯍꯟꯕ ꯁꯦꯠꯅꯔꯒ ꯑꯩꯒꯗ ꯀꯩꯗꯧꯕꯒꯤ ꯑꯃꯟꯕ ꯁꯦꯠꯇ꯭ꯔꯣꯃꯣ ꯑꯍꯟꯕ ꯁꯦꯠꯀꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯃꯇꯝ ꯑꯗꯨ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯍꯥꯏ ꯏꯆꯥꯅꯨꯄꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯁꯤꯒꯤ ꯐꯤꯁꯦ ꯈꯛꯇꯅꯤ ꯁꯤ ꯁꯦꯠꯇ꯭ꯔꯗꯤ ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯔꯒ ꯃꯆꯥ ꯑꯗꯨꯗ ꯆꯩꯊꯠꯂꯒ ꯁꯦꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯇꯝ ꯑꯗꯨ ꯑꯥꯁꯤꯐꯅ ꯊꯣꯡꯖꯤꯟꯗꯒꯤ ꯉꯥꯔꯒ ꯎꯔꯤꯕꯅꯤ ꯇꯥꯔꯤꯕꯅꯦꯕ ꯃꯇꯝ ꯑꯗꯨ ꯑꯥꯁꯤꯐꯅ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯅ ꯃꯔꯤꯌꯝ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯅ ꯁꯧꯗꯤꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯐꯖꯕ ꯐꯤ ꯂꯩꯔꯛꯈꯤꯕꯗꯨ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯐꯤ ꯐꯖꯕꯗꯨꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯗꯨꯒꯨꯝꯂꯕ ꯅꯆꯟꯅꯨꯄꯤ ꯑꯍꯜ ꯑꯗꯣ ꯃꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯆꯥꯗ ꯁꯦꯠꯍꯟꯒꯦ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯐꯤ ꯑꯃꯟꯕ ꯃꯥꯒꯤ ꯃꯆꯥꯅ ꯁꯦꯠꯄ ꯑꯃꯟ ꯐꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯗ ꯁꯦꯠꯍꯜꯂꯣꯅ ꯑꯗꯨꯅꯤ ꯁꯦꯠꯍꯜꯂꯤꯁꯦꯅ ꯍꯥꯏꯔꯦ ꯃꯇꯝꯗꯨꯗ ꯑꯥꯁꯤꯐꯁꯤ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ ꯑꯩꯅ ꯄꯨꯔꯛꯄ ꯐꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯄꯨꯔꯛꯄ ꯐꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯈꯤꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯍꯥꯏꯗꯕꯤꯗ ꯇꯨꯃꯤꯟꯅ ꯐꯤ ꯐꯖꯕ ꯂꯩꯔꯛꯑꯒ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯝꯕꯅꯤ ꯃꯁꯤ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯣ ꯁꯦꯠꯍꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯁꯦꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯗꯨꯗ ꯍꯪꯂꯝꯃꯤ ꯏꯆꯥꯅꯨꯄꯥ ꯅꯪ ꯀꯔꯤꯒꯤꯅꯣ ꯀꯞꯄꯤꯁꯤꯅ ꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅ ꯂꯣꯏꯅ ꯐꯤ ꯐꯖꯕ ꯁꯦꯠꯈ꯭ꯔꯒ ꯏꯄꯥ ꯑꯩ ꯈꯛꯇ ꯐꯤ ꯑꯃꯟꯕ ꯁꯦꯠꯍꯜꯂꯤ ꯏꯄꯥꯅ ꯂꯩꯔꯛꯄ ꯐꯤ ꯑꯍꯟꯕ ꯁꯧꯗꯤꯗꯒꯤ ꯄꯨꯔꯛꯄ ꯐꯤꯗꯨꯁꯨ ꯑꯩꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯆꯦ ꯑꯗꯨꯅ ꯏꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯂꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯆꯥ ꯁꯦꯠꯍꯟꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯁꯦꯒꯥꯏꯕ ꯑꯃꯟꯕꯁꯤ ꯁꯦꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯀꯩꯗꯧꯕꯩ ꯁꯦꯠꯇ꯭ꯔꯣꯃꯣ ꯏꯠꯀꯤ ꯅꯨꯃꯤꯠꯇꯕꯨ ꯍꯥꯏꯅ ꯃꯆꯥ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯂꯝꯃꯦ ꯑꯈꯤꯔꯀꯔ ꯃꯄꯥ ꯑꯗꯨꯅ ꯂꯩꯔꯛꯈꯤꯕ ꯐꯤ ꯑꯗꯨ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯄꯨꯊꯣꯔꯛꯑꯒ ꯃꯆꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯦꯠꯍꯜꯂꯣ ꯃꯆꯥ ꯑꯗꯨ ꯁꯦꯠꯍꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯦꯠꯍꯟꯕ ꯃꯇꯝ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯗ꯭ꯔꯣꯃꯣ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯅꯆꯦꯁꯤꯡ ꯅꯆꯟꯁꯤꯡ ꯅꯌꯥꯝꯕꯁꯤꯡ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯊꯣꯡꯕ ꯂꯣꯟꯕ ꯁꯨꯕ ꯐꯤꯖꯥꯝ ꯌꯥꯐꯤ ꯂꯣꯏꯅꯃꯛ ꯇꯧꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯍꯟꯕ ꯐꯤ ꯁꯦꯠꯂꯒ ꯀꯩ ꯀꯥꯟꯅꯗ꯭ꯔꯣꯃꯣ ꯑꯍꯟꯕ ꯐꯤ ꯑꯃꯟꯕ ꯁꯦꯠꯂꯒ ꯃꯣꯠꯈꯤꯗꯕꯅꯤ ꯍꯥꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯪ ꯑꯩꯕꯨ ꯃꯥꯐ ꯇꯧꯕꯤꯌꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇꯅꯦ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯕꯨ ꯃꯥꯐ ꯇꯧꯕꯤꯌꯨ ꯅꯪ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯅꯪ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯗꯨꯅꯤꯌꯥ ꯄꯩꯁꯥ ꯍꯨꯃꯥꯡꯅ ꯆꯦꯟꯕ ꯃꯈꯣꯏ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯅꯤꯡꯉꯥꯏ ꯀꯔꯕꯥꯔ ꯑꯃ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏ ꯑꯗꯨꯁꯨ ꯇꯧꯔꯝꯗꯕ ꯑꯩꯅ ꯄꯤꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯂꯣꯏꯅꯃꯛ ꯆꯂꯥꯏꯔꯒ ꯇꯧꯕ ꯈꯔꯆꯥ ꯇꯧꯔꯒ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯩꯗꯧꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯅꯪ ꯑꯩꯕꯨ ꯃꯥꯐ ꯇꯧꯕꯤꯌꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯂꯝꯃ ꯀꯔꯤꯁꯨ ꯆꯠꯂꯔꯣꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯌꯨꯝ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯏꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯝ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯥꯁꯤꯐ ꯑꯗꯨꯅ ꯊꯥꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯀꯥꯔꯈꯥꯅꯥ ꯑꯃ ꯋꯥꯛꯁꯣꯞ ꯑꯃ ꯑꯆꯧꯕ ꯑꯃ ꯍꯥꯡꯉꯦ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯩꯒꯤꯗꯃꯛꯇ ꯋꯥꯛꯁꯣꯞ ꯑꯆꯧꯕ ꯑꯃ ꯍꯥꯡꯉꯦ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯑꯃ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯥꯡꯉꯦꯅ ꯍꯥꯏꯔꯦ ꯃꯇꯝ ꯑꯗꯨ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯪꯉꯤ ꯏꯅꯥꯎ ꯅꯨꯄꯥ ꯅꯪꯅ ꯍꯥꯡꯉꯤꯕ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯒꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅ ꯂꯣꯏꯅ ꯄꯤꯔꯛꯏꯕꯅꯤ ꯏꯃꯥꯅ ꯇꯨꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯤꯔꯛꯏꯕꯅꯤ ꯍꯥꯏꯔꯦ ꯃꯃꯥ ꯑꯗꯨꯅ ꯄꯤꯔꯛꯏꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯑꯥꯁꯤꯐ ꯑꯗꯨꯅ ꯈꯜꯂꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯕꯥꯔ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯨꯃꯥꯡ ꯆꯦꯟꯕꯈꯣꯏ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯊꯥꯔꯛꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯀꯔꯕꯥꯔ ꯑꯣꯏꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯤꯕ꯭ꯔꯥꯁꯨ ꯄꯤꯗꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯤꯕ꯭ꯔꯥꯁꯨ ꯄꯤꯗꯕ ꯏꯃꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯧꯖꯤꯜꯂꯒ ꯍꯥꯏꯖꯤꯜꯂꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯔꯒ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯁꯨ ꯂꯣꯏꯅ ꯈꯔꯆꯥ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯑꯥꯁꯤꯐ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯔꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝꯃꯒ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤꯕ ꯃꯥꯒꯤ ꯏꯆꯥ ꯑꯅꯤ ꯅꯨꯡꯉꯥꯏꯅꯃꯛ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯧ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯊꯤꯅꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯅꯦꯝꯕꯣꯛꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯆꯥꯗ ꯊꯧꯖꯤꯟꯕ ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯡꯁꯤꯅꯅꯁꯤ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ ꯀꯤꯌꯨ ꯑꯗꯨꯅ ꯑꯣꯏꯍꯟꯕꯗꯤ ꯑꯜꯂꯥꯍꯒꯤ ꯃꯔꯛ ꯂꯥꯖꯣꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯕꯅꯤ ꯑꯗꯨ ꯃꯔꯤꯌꯝ ꯑꯗꯨꯅ ꯑꯈꯥꯡ ꯀꯟꯕ ꯀꯕꯤꯗ ꯃꯥꯒꯤ ꯁꯤꯀꯥꯌꯠ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯇꯧꯈꯤꯔꯝꯗꯦꯕ
मान सबर तौर खांगी कदौद्रम अगी इचागीदमक्ता मनिंग थुंगनलगा लोइरे हाइना खनखिरम्मेब अदुना भाई साहब अखोइना कोइचु दुनिया मतेक असिदा मागी मागी फंगदब हाक्सिंग अखोइ अम्मना अम्मा हटप तौबिगनु अखोइना कोइ लोइनमक्की लोइनमक अल्लाह की बंदा ngатनी अल्लाह की मनाक्ते कोइ सोइदन नोंग लेपरदबनी मागी नुपा अदुना मागी नुपीद तौगदब हक अदो अखोइ मुथत लोइसे अदुगा अम्मना युम पालिबि मौ अमसुं युम पाल आगा लाइबि अदुनोबा इमुंग अदुगी मनेम्बोक अदुनसु मते मनाव अनिगी मरीदा थौजनबिबा अमसुं तमजनबिबा तौबिगनु मखोइ अनि नुंगसिननिंगाइ खक्केदमक्ता हाइनबियु मरमदि नंगना थौजनबा अदुना मरम ओइरगा नंगी पुंसीदसु बरकत लेतबनी अदुगा नंग मागी पुंसीदसु बरकत लेतबनी आखिरकार अदुनबा आसिफ अदुना मयुम थादोक्लगा मखोइगी असोइबा अरानो मयाम अदुना मरम ओइरगा मागी नुपी अदुगा मागी मचा अदुगा मयुमदा नुंगाइ लेरमी सोमना कंददि मचा अदुलगी बरकतगी इमुंग अदु बरकत लेरमबनी सोमना कंददि मचा नुपीसिंग अमसुं मागी मचा अदुना थबु इंगांग तौरे बरकत सोइ लेरक्तरे अल्लाह ना नोंमगी नोंमगी दाउन चलहले नोंमगी तुम मुत्थरकपसिना नोंमगी चारगा निनी चानिंगाइ हौजिक चारगा हौरेन चानिंगाइ की फोबो मखोइ इमुंगदा लेरक्तबिदा यामना वाबा हालात ओइखिबा अदुना मचा अदुना मागी तालिबु हुमांगवल अदु मुत्खिबना मरम ओइरगा अदुना अइना हाइजनिंगबदि वफम मसि वरीजे तारगा मयाम इकोइदा परातमसि मी अम्मगे अम्मबो थीननबा अमसुं अम्मगा मते मिनाव अनिबो थीननिंगाइ तौबिबा मौबो थीन तौबिबा तौबिगनु अल्लाह के अजाब कियु अल्लाह गदी लाइरबा अमसुं अदुनबा अवाबा तारबा मिदि अल्लाह का मतम चुप्पदा लोइनबनेबा मागी मित्लुगी पिरांग अदो अल्लाह के अरश यौबनेबा इंशाअल्लाह वरी ताबिरम पुंग खुदेमना चैनल सब्सक्राइब तौबिरगा मथंग थागलक मतम दे कोइ अम्म तोइन तामिन्ना चेबा इंशाअल्लाह।